Nirupama nahak na khangda kanadra bawa matamgi ningsingli ngasisu nungsin akaw bungjay akaw di laktri nahak na di hayramgani ningsingluranu haibadi yadana ariyambada ningba kaibagi shayreng I kanadabada awa bai sheshe masidi aisu khanglibani thamoi laiman oinabani punsi khongcha tenabani adubu masini aina ngakliba punsigi karamba soiba aina khanjaki aiko yani di oithoklo nahak na phajaba upanas ki phajaba satamni basanta da su yening hundraba ukang di dagi su ti la usa mani aina jingnaba du maksu sumli nahak na choba saga gi jingli bi mauni nahak na nitun sathiba napi makado na hena laibak phabani ngondagi adubu ngasi suni Ningba kaiba maraksida aningba bulhenba thamamba hingdana thabal phabai hingohe ningba thabal phabai hing kayadana na pulaka da boining hanba masibu nang age karamba ron bisel thank you ho kanaliti ai ay bang sida ido matani ay di ido matani ay di sangsar sida idong lakpani tay bang da idom hankini tay bang wang mada Kanasu aiga nang ay maha makhoy marilay na di kanasu aiga ay siya nakhoy yek na bani na maki yek na bani ay siya nakhoy yek na bani na maki yek na bani ay siya Ipanasu kumna mangasu pamdi ay bu hinghan ba nakoina imanasu ipanasu kumna mangasu adubu mahak amang khakdadi lay para khali ay gidama tay bang sida Yaubro ngasigi tiliba komla khonggi loktak digi miyam maraksida aigi nungsibi nirupama dubu yaubro thank you yaubara mahak yaubara mayam di marata Laptop kerja sakit, memang ni ada nama yang lagi ngasih ni,